แม่คุยนาเป็ดปลีสมนักกันนาเป็ดปลีเลยเลยสมนักกันนะนงอดาเลยเลยก็นงอดากีแม่รีบเกมตอนนี้คุยจังด้วยสิแม่นงอดารีบเกมตาคุยกูบิดทิ้งบะลักเฉยไอ้กูบิดทิ้งบะลักเฉยการีฉันเท่าจังหิมนาหาเลยกูบิยังใครแม่มีจันยังใครมุงเลยกว่าจะรีบเกม Community Health Center นงอดาorganized by Lamlai Kendra United Peace Club and Development Committee ก็ชัดว่าเจียกันนักในไฮนะแม่งก็นั่งโค้งทางกับปั้มมันจะยาวเดียวนะเอ้โค้งทำแบบยาวเดียวตัวองชาติอะไรตัวนี้เท่ารู้อย่างเลยเอาลูกเท่ารู้อย่างเลยก็สิแต่สังเกตเอ็มมั่งดูสู้คุยนะฝั่งมึงก็รักเสร็จแล้วมั่งดีกว่าที่สู้อามุกแหละกูพยายามดีกูพยายามใช้ขัดตันชมนะกูพยายามใช้กูพยายามแข่งใช้สัจจิวาดะเลยวิริบะจินเราไม่อ้ามนะยุ่มเจ้าตะกี้ก็ยุ่มเจ้ากี่คุยบัดะเลยบะอิงกวนตัวอะดูดะหาน้ำตาฮับตะวิดะท่าจะบะกูบีสามอย่างใครนี่อย่างใครมันนะเบียร์มุกโคเลสปิจาระแม่อย่างใครมันนะน้องมาได้เล็กเกมตัดถึงเวลาเฉลี่ยตัวก็อย่างใครมันนะมวยรางไม่ไกลตะยามบริบิสังกัดคุชินนะจักรแค่ไม่ปัดเด็กก็ไม่เล่นนะตัวมาลงฟินิ่งว่าไม่ไกลตะปิจาระนี่ยามมาอย่างใครขักประเด็นเลี้ยงอะก็อย่างใครโดดทีมินอะไรเสประเด็นเลี้ยงก็อย่างใครชูบเราตัวที่มันนุ่งไงแต่นะเอ้ยง่ายเลยละเมนต์ตัวนี้ไอ้หลักกันนี่ง่ายละประเด็นสมัยนั้นเนี่ยสิ่งมั่งทั้งภาษาจีนเลี้ยงอะเสวิดีโอสิกับเตียแต่ว่าใครโน้ตได้ยกหันเกตุหันดร์ก็ดีนั่นตรากูบีเซ่ไอ้ว่าไม่ใช่แกกูบีเซ่หาบตะบิดนี่หาบตะบิดเดี๋ยวก็สินะบาสิพูดอันตัวตาเลี้ยงเสมาสิงตัวปริงตัวตาเลี้ยงเสยังใครสู้เลยตัวขังนะบ่ใครกินว่ายังใครมามุขเขาแล้วก็ตัวปะตองปีกด้วยเนี่ยบ่ดูกินเอาคุยกี่มาบวนเลี้ยงไว้แต่ตะกุปริงเลี้ยงเสียบ่ชานะไว้แต่มวยรางโยกิด้วยนี่ยังใครมาดิปริงตราโดมังงาเลี้ยงมาดิยังใครพารานี่ตระกูบีจะทุ่งอ่ะซากันแล้วจะซาโอินโตกันแล้วจะสิงจูโตกันแล้วซาโอินน่ะพะบราแล้วตรงอันจานนี่เห็นไหมไม่ป้ามงลอยอะไรนั่นจ้ะตรงอันจานนั้นมีแต่เจียงจักรตัวบุคคลนะรีบรอสกัดนับเปรียบกับตัวบ้าคนนั่นแหละช่วยตระเวนเนี่ยจะได้เห็นมันก็ดียาวบรายาวเด็กกว่าอ๋ออะดูดีอวาร์ปดูดีก็ไม่น่าเมล์เลยดมเสียนตามมาดมทุกปราไอ้ทับตัวปะดมไปบราบะจมพัมมาเลยบดียาบันนั่นตั้มนี่นะปริงเลี้ยงพัฒนาตักพุทโธกับตัวนี้พัฒนาตัวมาดิปริงเลี้ยงบิโอว่าพัฒนาบ่ไอ้ดิตราเลี้ยงบิโอไลน์มังอ่ะอาสูบงาตะขันบีกันหนูก็อาสูบงาตะสุขันบีกันหนูบ่ใครกินโน่ตะยาเลยเราเนาะไฟดันนะไอ้ยามาสัญญาว่าหังมันนี่ตั้งหังจักเกะยาบะนงอาดาริลิฟเก็บกับไอ้ตัวนี้masih aing haide tapi cham dum haibiyo nung pan yengaga marak ta kwa haibe aba khara dum haibiyo kendo jikude sarkar na pireba china yana ba china re lo na koi moroi na koi ge lai inmate sing je morgi sentok lambi leite ba se masigi awabam di leiba ai budi la su tam ba yawi ana ya ga yawi ya budi na
ꯃꯣꯏꯅ ꯄꯤꯔꯤꯕ ꯈꯔꯗꯨꯅꯗꯤ ꯃꯦꯅꯦꯖ ꯇꯧꯕ ꯋꯥꯏꯑꯦꯕ ꯈꯔ ꯋꯥꯕ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯔꯤ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯜ 5 ꯑꯃꯗꯤ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯐꯤ ꯁꯥꯅꯅꯕ ꯂꯪ ꯀꯩꯀꯥ ꯂꯣꯏ ꯌꯧꯔꯛꯈ꯭ರೆ ꯑꯗꯨ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯤ ꯍꯥꯏꯗꯤ ꯁꯦꯟ ꯊꯣꯛꯅꯅꯕ ꯂꯝꯕꯤꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯒꯃꯦꯟꯅ ꯄꯤꯔꯛꯄ ꯉꯥꯛꯇꯅꯁꯨ ꯀꯣꯟꯅꯗꯦ ꯍꯥꯏꯕꯤꯕꯅꯤ ꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯍꯥꯏꯗꯤ ꯅꯤꯡꯕ ꯊꯨꯡꯕꯗꯣ ꯑꯣꯏꯗꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯏꯟꯀꯝ ꯈꯔ ꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯉꯤ ꯑꯗꯣ ꯍꯣꯠꯅꯕꯗꯤ ꯀꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯦꯡꯅ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯜ 5ꯗꯤ ꯌꯧꯔꯛꯑꯦ ꯂꯪ ꯅꯨꯡ ꯂꯣꯏ ꯌꯧꯔꯛꯈ꯭ꯔꯦ ꯑꯣ ꯁꯥꯕ ꯍꯧꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯇꯩ ꯃꯁꯤꯡ ꯏꯆꯟ ꯀꯅꯥꯅꯣꯃ ꯀꯞꯄꯣꯏꯗꯕ ꯑꯝꯇꯪ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯉꯁꯤ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯊꯤꯟꯕꯤꯔꯛꯏ ꯄꯣꯠꯁꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯀꯣ ꯏꯇꯩ ꯃꯁꯤꯡ ꯏꯆꯟ ꯅꯨꯄꯤꯁꯤꯡ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯁꯖꯤꯋꯥ ꯖꯦꯜ ꯍꯥꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯉꯥꯡ ꯂꯩꯔꯦ ꯑꯩꯁꯦ ꯁꯖꯤꯋꯥ ꯖꯦꯜꯗ ꯑꯗꯣ ꯁꯖꯤꯋꯥ ꯖꯦꯜ ꯂꯩꯕꯁꯤꯡꯁꯦ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯕꯅꯤ ꯈꯜꯂꯤꯗꯅ ꯃꯣꯏꯗꯤ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝꯒ ꯊꯥꯗꯅ ꯅꯨꯡꯉꯥꯏ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯅꯥꯟꯅ ꯑꯩ ꯆꯪꯖꯔꯛꯑꯦ ꯃꯅꯨꯡꯗꯀꯣ ꯃꯅꯨꯡ ꯐꯥꯎꯗꯤ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯅꯨꯡ ꯐꯥꯎ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯂꯨ ꯅꯥꯟꯅ ꯊꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯄꯨꯔꯛꯑꯦ ꯁꯤꯁꯦꯀꯣ ꯌꯨꯝꯗ ꯆꯥꯔꯨꯗꯣꯏꯅꯦꯅ ꯃꯌꯥꯝꯅ ꯍꯪꯒꯣꯏꯗꯅ ꯑꯩꯒꯤ ꯏꯪꯈꯣꯜꯃꯛꯇ ꯊꯥꯕꯅꯤ ꯈꯜꯂꯒ ꯆꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯊꯥꯍꯧꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝ ꯂꯨ ꯅꯥꯜꯂꯤ ꯇꯁꯦꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯀꯣꯏ ꯌꯥꯝ ꯅꯥꯟ ꯀꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯏ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯃꯅꯨꯡꯗꯗꯤ ꯊꯕꯛ ꯂꯩꯕ ꯅꯠꯇꯦꯗꯣ ꯐꯣꯟ ꯑꯃ ꯄꯥꯏꯗꯦ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯃ ꯄꯥꯏ ꯌꯦꯡꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯄꯣꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯦ ꯄꯨꯔꯥ ꯋꯥꯔꯜ ꯑꯃꯅꯦ ꯌꯨꯝꯖꯥꯎꯅꯦ ꯍꯥꯏꯅ ꯍꯥꯏ ꯃꯣꯏꯒꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯖꯦꯜꯁꯦ ꯖꯦꯜ ꯃꯅꯨꯡꯁꯦ ꯌꯨꯝꯖꯥꯎꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯤꯄꯨꯔꯗ ꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯣꯏ ꯁꯨꯅ ꯂꯩꯍꯧꯋꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯂꯩꯍꯧꯋꯤ ꯃꯣꯏꯅ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯒ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯊꯥꯖꯟꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠꯁꯦ ꯁꯤꯐꯥꯎꯗ ꯅꯣꯡꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯇꯕ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯠꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯪꯉꯤ ꯀꯩ ꯈꯨꯝꯗꯣꯏꯕ ꯑꯗꯣ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯖꯦꯂꯔ ꯑꯃꯒ ꯎꯅꯔ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯅꯨꯡꯗ ꯂꯩꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯍꯧꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇ ꯅꯠꯇꯕꯤꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯍꯧꯋꯤ ꯑꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯗꯣ ꯃꯈꯣꯏꯅꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅ ꯊꯥꯕꯅꯦ ꯍꯥꯏꯕꯁꯨ ꯈꯟꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯃꯗꯨꯗꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯄꯥꯡꯕꯃꯛ ꯆꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯂꯥꯟꯁꯤꯅ ꯁꯣꯛꯍꯜꯂꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯏꯆꯥ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯀꯣꯕꯤ ꯈꯔꯁꯤ ꯌꯧꯍꯟꯕ ꯉꯝꯃꯒꯗꯤ ꯃꯈꯣꯏꯁꯨ ꯂꯥꯟꯗ ꯄꯥꯡꯕꯅꯤ ꯑꯋꯥ ꯑꯅꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯚꯤꯗꯤꯑꯣꯃꯛꯇꯤ ꯅꯝꯕ ꯌꯥꯗꯦ ꯑꯣꯗꯤꯑꯣꯃꯛꯇꯤ ꯔꯦꯀꯣꯔꯠ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯂꯧꯁꯜꯂ ꯂꯥꯛꯆꯔꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯃꯨꯛ ꯏꯇꯩ ꯃꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯃꯈꯣꯏꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔ ꯉꯥꯛꯇꯗ ꯆꯪꯉꯛꯄ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯁꯣꯏꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯍꯧꯏꯀꯣ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯕ ꯉꯥꯛꯇꯅ ꯁꯣꯏꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯍꯧꯋꯦ ꯑꯗꯨꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯍꯣꯠꯅꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯟꯗꯨꯅꯤꯀꯣ ꯏꯃꯥ ꯏꯕꯦꯜ ꯉꯁꯤ ꯆꯥꯕ ꯐꯪꯗꯣꯏꯁꯦ ꯑꯗꯣ ꯈꯤꯇꯪ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤꯗꯪ ꯊꯝꯕꯤꯌꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯅꯨꯡꯁꯤꯕꯤꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯂꯤꯕ ꯀꯣꯕꯤ 50ꯁꯦ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯌꯨꯝꯖꯥꯎ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯕꯅꯤꯗ sida lakpi tema gi ming dok tanga habi o mayam da ai gi ming ko ti mayum kanga tema kobi mayam su kobi amtang pachaba kobi amtang thangat pi ne amtang ahum su do kap jaba male lum lau bra kiji kyam ta ma male siro kiji ani de ki tang ma ra hen kobi sumaina lum lau ba har yaw da ba chang lau ba kobi je cha da ba kyam koi bi re tema yam kui de hawai ni yam sai ado kara gum ba khangna sana bana nu si bi ni na em ka exam mana masing khra bi da khoi exam adu pa le bi de ki ha bi de chaning ka dana khang di ni hai khoi sang bu sang de chaning ni hai ko hawai chung cha le asang ba bo ri ke ai chaning ni ado pi ro ya khoi pi re khini welcome ni ado itema kobi si kari tor ga cha ba ta le sa tor ba sa le sa na pa bra ado asai da di kupsu cha ge hai oi kupsu di chaning ba ga di yaw da bro mai be myam ma ta koi di sa le kupsu ko la ga cha ba do
ꯀꯣꯠꯂꯒ ꯆꯥꯕꯗꯣ ꯀꯨꯞꯁꯨꯁꯨ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯎꯕꯤꯔꯦ ꯑꯗꯣ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯁꯤꯀꯣ ꯖꯦꯜ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯨꯝꯖꯥꯎꯗ ꯂꯩꯕꯤꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯋꯥꯜꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯋꯥꯜꯁꯦ ꯑꯋꯥꯡꯕ ꯋꯥꯜ ꯑꯃ ꯈꯥꯔꯦꯀꯣ ꯃꯅꯨꯡꯁꯤꯗ ꯋꯥꯜ ꯑꯋꯥꯡꯕ ꯑꯃꯁꯨ ꯈꯥꯔꯤꯅꯤ ꯃꯅꯨꯡꯗꯅꯦ ꯂꯩꯔꯤꯁꯦ ꯆꯦꯟꯕ ꯆꯣꯡꯐꯝꯒ ꯂꯩꯄꯣꯟꯇꯦ ꯄꯨꯔꯥ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯒꯤ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯄꯨꯜꯂꯒꯗꯤ ꯂꯩꯍꯧꯔꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯒꯥꯔꯤ ꯊꯧꯕꯒ ꯌꯥꯎꯍꯧꯋꯦ ꯍꯥꯏꯕ ꯀꯦꯝꯄꯁꯇꯒ ꯐ꯭ꯔꯤꯗꯒ ꯆꯠꯇꯅ ꯆꯣꯡꯗꯅ ꯇꯧꯍꯧꯋꯦꯕ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛ ꯑꯐꯕ ꯇꯧꯕ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯒ ꯅꯥꯟꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦ ꯍꯣꯠꯅꯗꯕ ꯀꯣ ꯍꯥꯏꯕ ꯏꯟꯕ ꯃꯄꯨ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯁꯝꯅ ꯀꯣ ꯑꯩꯒꯤ ꯌꯨꯝꯃꯛꯅꯤ ꯈꯜꯂ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯃꯤꯁꯦ ꯁꯤꯗꯤ ꯃꯗꯤ ꯐꯕꯅꯤ ꯃꯥꯗꯤ ꯊꯣꯛꯑꯔꯣꯏ ꯍꯥꯏꯕꯁꯤ ꯈꯟꯗꯣꯛꯑꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯇꯦꯛꯇꯥꯛ ꯑꯗꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯐꯝꯃ ꯂꯩꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯅꯤꯀꯣ ꯖꯦꯜ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯗꯅ ꯑꯗꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯐꯪꯉꯤꯁꯤꯁꯨ ꯁꯖꯥꯏ ꯑꯗꯨꯝ ꯈꯔ ꯄꯤꯛꯊꯕꯅꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯄꯣꯊꯥꯐꯝ ꯂꯩꯔꯤꯕꯅꯤꯅ ꯑꯗꯣ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯏꯇꯩꯃ ꯁꯨꯃꯥꯏꯅ ꯀꯣꯕꯤꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯐꯥꯎꯕꯤꯗꯅ ꯀꯣꯕꯤ ꯃꯌꯥꯝ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄꯁꯦ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯅ ꯁꯛ ꯈꯪꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯅꯤ ꯑꯩꯒꯤ ꯁꯨꯝ ꯏꯔꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯕ ꯁꯥꯒꯩ ꯖꯥꯠ ꯈꯥꯏꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯔꯤꯂꯤꯀꯦꯝꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯃꯦ ꯈꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯕ ꯉꯝꯃꯣꯏꯗꯕ ꯂꯃꯟ ꯇꯧꯂꯕꯅꯦ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯍꯣꯏ ꯑꯗꯨꯒ ꯏꯇꯩꯃꯅ ꯀꯣꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯁꯤꯃꯗꯤ ꯏꯇꯩꯃꯒꯤ ꯑꯣꯏꯕꯤꯔꯣ ꯌꯥꯔꯦꯀꯣ ꯃꯊꯪ ꯋꯥ ꯉꯥꯡꯒꯗꯕ ꯑꯝꯇꯪ ꯂꯥꯛꯄꯤꯔꯣ ꯀꯣꯕꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯣꯟꯕ ꯐꯪꯉꯔꯣꯏꯀꯣ ꯋꯥ ꯉꯥꯡꯕ ꯃꯤꯗꯨꯃꯗꯤ ꯀꯣꯕꯤ ꯐꯖꯕ ꯑꯃ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯅꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯗ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯣꯕꯀꯣ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯌꯨ ꯀꯣꯕꯤ 50ꯅꯤ ꯐꯖꯕ ꯑꯃ ꯈꯟꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯑꯦꯁ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯁꯤꯗꯤ ꯌꯥꯝ ꯄꯤꯛꯄꯕꯨ ꯃꯥꯜꯂꯤ ꯏꯇꯩꯃ ꯃꯤ ꯌꯥꯝꯗꯕ꯭ꯔꯣ ꯐꯦꯃꯤꯂꯤ ꯀꯌꯥꯅꯣ ꯏꯃꯩꯆꯥ ꯑꯩꯈꯣꯏ ꯃꯔꯤꯅꯦꯕ ꯀꯣꯟꯅꯔꯗ꯭ꯔꯣ ꯁꯤꯅ ꯑꯅꯤꯒ ꯌꯥꯅꯤ ꯑꯩꯈꯣꯏꯗ ꯏꯕꯥꯅꯤ ꯈꯛꯇꯪ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯆꯥ ꯈꯟꯕꯅꯦ ꯑꯗꯨꯅꯦ ꯍꯣꯏ ꯑꯆꯧꯕ ꯈꯜꯂꯒ ꯀꯔꯥꯝ ꯆꯥꯎ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯆꯧꯕ ꯈꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕꯅ ꯑꯆꯧꯕ ꯈꯜꯂꯛꯀꯗ꯭ꯔꯥ ꯏꯇꯩꯃꯅ ꯌꯥꯝ ꯄꯤꯛꯄ ꯈꯜꯂꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯒꯤ ꯊꯃꯣꯏꯕꯀꯣ ꯏꯇꯩꯃ ꯍꯥꯔ ꯍꯥꯞꯇꯅ ꯊꯥꯕꯤꯕꯅꯤ ꯏꯆꯤꯜꯅꯥꯎꯁꯤꯡꯅꯀꯣ ꯀꯣꯕꯤꯁꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯃꯅꯨꯡꯗ ꯂꯩꯖꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨꯝꯖꯥꯎꯗ ꯂꯩꯖꯕꯤꯒꯤꯕ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯦ ꯁꯤꯗ ꯏꯇꯩꯃꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨ ꯅꯪ ꯐꯣꯡꯗꯣꯛꯄꯤꯌꯣ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦ ꯆꯤꯆꯦꯗ ꯆꯤꯆꯦ ꯑꯁ ꯏꯁꯤꯡ ꯆꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯕꯅꯦ ꯈꯨꯗꯥꯡꯒ ꯁꯦꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯔ ꯄꯨꯕꯤꯔꯛꯏꯁꯦ ꯑꯩꯅ ꯋꯥꯔꯤ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇ ꯑꯗꯣ ꯏꯇꯩꯃ ꯁꯤ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯔꯗ꯭ꯔꯥ ꯀꯨꯞꯁꯨ ꯑꯣꯏꯅ ꯇꯧꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯕꯤ ꯁꯥꯛ ꯑꯣꯏꯅ ꯇꯧꯔꯗ꯭ꯔꯥ ꯑꯩꯗꯤ ꯍꯋꯥꯏꯗ꯭ꯔꯥꯛꯒ ꯑꯂꯨ ꯑꯅꯧꯕꯗꯨꯒ ꯁꯥꯛ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪ ꯑꯃꯇꯪꯒ ꯊꯣꯛꯄꯤꯔꯛꯑꯣ ꯃꯊꯪ ꯑꯃꯇꯪꯒ ꯀꯣꯕꯤ ꯑꯄꯥꯝꯕ ꯈꯟꯒꯗꯣꯏꯅꯤ ꯑꯆꯧꯕ ꯈꯟꯒꯦꯁꯨ ꯌꯥꯏ ꯃꯆꯥ ꯈꯟꯒꯦꯁꯨ ꯌꯥꯏ ꯏꯇꯩꯃ ꯈꯟꯕꯤꯔꯣ ꯋꯥ ꯍꯣꯏ ꯏꯇꯩꯃꯒꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯄꯨꯡꯀꯛ ꯆꯥꯎꯕ ꯃꯦꯗꯤꯌꯝ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯌꯨꯝ ꯃꯤ ꯀꯌꯥꯃꯨꯛ ꯆꯥꯕꯤꯒꯦ ꯃꯤ ꯇꯔꯨꯛ ꯑꯗꯨꯗꯤ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯕꯤꯔꯦ ꯉꯁꯤꯗꯤ ꯂꯐꯨ ꯏꯔꯣꯜꯂꯦ ꯂꯐꯨ ꯏꯔꯣꯜꯂꯦ ꯀꯣꯕꯤ ꯊꯣꯡꯕꯁꯦ ꯃꯃꯥꯡꯗꯁꯨ ꯃꯔꯛ ꯃꯔꯛꯇꯒꯗꯤ ꯆꯥꯕ꯭ꯔꯥ ꯆꯥꯏ ꯈꯔ ꯁꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯆꯤꯡꯅ ꯈꯔ ꯑꯗꯨꯝ ꯄꯨꯕꯤꯔꯒ ꯑꯗꯨꯝ ꯆꯥꯒꯅꯤ ꯀꯩ ꯃꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯤꯅꯥꯔꯥꯅꯤ ꯌꯨꯝꯗꯤ ꯀ꯭ꯋꯥꯇꯥꯕꯤ ꯑꯗꯣ ꯏꯇꯩꯃ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏ ꯄꯥꯏꯕꯤꯕ ꯃꯇꯝꯗ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯌꯨꯝꯖꯥꯎꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯏꯇꯩꯃꯁꯤꯡ ꯏꯆꯥ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯨꯗꯤ ꯃꯐꯝꯗꯨꯗꯩ ꯊꯣꯛꯄ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯣꯜ ꯑꯣꯏꯅ ꯆꯦꯟꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯨꯅ ꯊꯤꯜꯂꯛꯄꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯌꯨꯕ ꯑꯗꯣ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯌꯨꯝ ꯀꯩ ꯂꯩꯇ꯭ꯔꯒ ꯂꯤꯂꯤ ꯀꯦꯝꯁꯤꯗ ꯂꯩꯕꯁꯤꯡꯗ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯏꯆꯥꯁꯤꯡꯗꯨꯅ ꯈꯟꯇꯣꯛꯑꯒ ꯂꯩꯔꯤꯕ ꯌꯨꯝ ꯀꯩ ꯂꯩꯇ꯭ꯔꯤꯕ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯟꯗꯅ ꯁꯨꯖꯔꯒ ꯅꯣꯝꯖꯔꯒ ꯁꯤ ꯆꯥꯎꯖꯔꯤꯕꯁꯤ ꯏꯁꯤꯡ ꯆꯥꯏꯔꯝꯒꯅꯤ ꯃꯇꯝ ꯃꯥꯡꯉꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯂꯩꯈꯤꯕꯅꯦ ꯍꯥꯏꯕꯗꯣ ꯃꯣꯏꯁꯨ
ꯐꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗꯣ ꯁꯨꯗꯅ ꯃꯌꯨꯝꯗ ꯆꯠꯆꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯑꯣꯏꯖꯁꯅꯨ ꯏꯆꯥꯁꯤꯡꯗꯨꯁꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪꯁꯨ ꯂꯩ ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯂꯥꯛꯏꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯒꯁꯨ ꯏꯆꯥ ꯏꯁꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯈꯣꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯡ ꯆꯜꯂꯛꯄ ꯐꯤ ꯊꯤꯔꯛꯄ ꯁ꯭ꯀꯨꯜ ꯏꯚꯦꯟꯁꯤꯡꯒꯤ ꯄꯩꯁꯥ ꯐꯤ ꯊꯤꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕꯅ ꯑꯣꯏꯕꯅꯤ나 ꯏꯃꯥ ꯍꯣꯏꯖꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯣ ꯋꯥꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯁꯔꯀꯥꯔꯅ 50,000 ꯂꯣꯟ ꯄꯤꯕꯤ ꯈꯣꯠꯄꯤ ꯍꯥꯏꯗꯅꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛꯁꯤ ꯊꯤꯟꯕꯤꯔꯛꯇꯕꯅꯤꯅ ꯌꯥꯝꯅ ꯊꯨꯡꯍꯟꯅꯤꯡꯉꯤ ꯊꯨꯡ ꯑꯗꯨꯗꯨꯅ 50,000 ꯄꯤꯕꯤꯔ ꯈꯔ ꯄꯤꯕꯤ ꯇꯥꯔꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯦꯔꯦꯖ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯑꯁꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯣꯜꯂꯒꯁꯨ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯣꯜꯂꯒꯁꯨ ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯁꯤꯁꯦ ꯁꯔꯀꯥꯔꯅ ꯎꯕꯤꯗꯨꯅ ꯈꯪꯕꯤꯗꯨꯅ ꯋꯥꯔꯤꯕ ꯑꯩꯈꯣꯏ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯖꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯁꯤꯒꯨꯝꯕ ꯑꯃꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯂꯥꯟꯁꯤꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯅ ꯃꯇꯦꯡꯁꯦ ꯄꯥꯡꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯛꯏꯕꯁꯤꯡꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯈꯟꯕꯗꯨꯝ ꯇꯧꯏꯀꯣ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯔꯛ ꯂꯩꯖꯔꯤꯕ ꯏꯃꯥ ꯍꯣꯏꯅ ꯐꯥꯎꯕꯗꯣ ꯑꯗꯨꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤꯕꯒꯤ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯒ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯑꯒ ꯑꯩꯅ ꯋꯥꯈꯜ ꯄꯤꯛꯄ ꯇꯥꯔꯒꯗꯤ ꯏꯆꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯀꯞꯆꯔꯒꯁꯨ ꯆꯤꯟꯕꯥꯟꯗ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯃꯥꯏꯊꯣꯡꯗ ꯀꯥꯂꯥꯝꯕ ꯁꯥꯔꯒ ꯏꯆꯥꯁꯤꯡꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯕꯒꯤ ꯈꯜꯂꯒ ꯏꯃꯥꯅ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯃꯥ ꯏꯇꯩꯃ ꯄꯥꯡꯕ ꯁꯨꯃꯥꯏꯅ ꯃꯆꯥ ꯉꯁꯤ ꯀꯣꯕꯤ ꯄꯥꯡꯉꯤꯁꯤꯁꯨ ꯃꯇꯦꯡ ꯃꯆꯥ ꯑꯃꯅꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯈꯔ ꯂꯥꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯣꯏ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕꯁꯤ ꯇꯝꯍꯧꯗꯕ ꯌꯥꯗꯦ ꯇꯝꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯑꯃ ꯏꯆꯥꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯤꯒ ꯍꯩꯇꯕꯁꯤꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕꯁꯦ ꯂꯩꯕꯁꯤꯅ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯇꯩꯃ ꯉꯁꯥꯏꯒꯤ ꯀꯣꯕꯤ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯇꯤꯟ ꯆꯥꯗꯕꯁꯨ ꯌꯥꯎꯔꯤꯕꯀꯣ ꯏꯇꯩꯃꯅ ꯏꯇꯠ ꯇꯠꯄ ꯀꯣꯕꯤ ꯌꯦꯡꯉꯨꯅꯦ ꯃꯅꯥꯁꯦ ꯏꯇꯠ ꯇꯠꯄ ꯌꯦꯡꯉꯨꯅꯦ ꯇꯤꯟꯅ ꯆꯥꯕ ꯃꯥꯟꯕꯁꯦ ꯈꯜꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯁꯤ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯦ ꯑꯩ ꯈꯪꯖꯅꯤꯡꯉꯤꯁꯦ ꯇꯠꯁꯅꯨ ꯏꯆꯥꯁꯤꯡꯅ ꯇꯤꯟ ꯆꯥꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯐꯖꯗꯕ ꯑꯣꯏꯔꯁꯨ ꯏꯆꯥꯁꯤꯡꯒꯤꯗ ꯏꯃꯥꯁꯤꯡꯒꯤ ꯄꯤꯖꯔꯨꯔꯅꯤ ꯏꯅꯥꯎꯁꯤꯡꯒꯤ ꯄꯤꯊꯛꯑꯅꯤ ꯍꯥꯏꯅ ꯄꯨꯕꯤꯔꯛꯏꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯇꯤꯟ ꯆꯥꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯁꯤꯐꯥꯎ ꯆꯥꯕ ꯐꯪꯗꯗꯅ ꯏꯃꯥ ꯍꯣꯏꯗꯤ ꯂꯦꯜꯂꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯍꯥꯏꯅꯗꯤ ꯑꯩꯈꯣই ꯆꯤꯟꯗꯒꯤꯗꯤ ꯊꯣꯛꯇ꯭ꯔꯦ ꯋꯥꯅ ꯂꯩꯕꯤꯕ ꯏꯇꯩꯃꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯗꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯅꯁꯨ ꯅꯣꯡꯉꯥꯜꯂꯥꯏ ꯂꯤꯂꯤ ꯀꯦꯝꯞꯁꯤꯗ ꯑꯉꯝꯕ ꯂꯥꯛꯄꯤꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯕ ꯍꯧꯔꯁꯅꯨꯀꯣ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯏꯆꯥꯔꯥ ꯃꯊꯪ ꯀꯣꯕꯤ ꯈꯟꯅꯤꯡꯕ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯇꯤꯟ ꯆꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯅꯤꯀꯣ ꯎꯆꯦꯛꯅ ꯆꯥꯕꯅꯦ ꯍꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯎꯆꯦꯛꯅ ꯆꯥꯈꯤꯕ ꯃꯅꯨꯡꯒꯤꯗꯣ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯃꯗ ꯊꯣꯛꯄꯤꯔꯛꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯃꯗ ꯊꯣꯛꯄꯤꯔꯛꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯝꯇ ꯀꯣꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯕꯣꯛꯅ ꯈ꯭ꯋꯥꯏ ꯐꯖꯕ ꯀꯣꯕꯤ ꯑꯝꯇ ꯈꯟꯕꯤꯌꯣꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯀꯣꯕꯤ ꯑꯝꯇ ꯈꯟꯕꯤꯌꯣꯕ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯍꯣꯔꯦꯟ ꯁꯤꯡꯖꯨꯕꯨ ꯆꯥꯕ꯭ꯔꯥ ꯁꯥꯛꯄꯨ ꯆꯥꯕ꯭ꯔꯥ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯔꯦ ꯑꯕꯣꯛꯀꯤ ꯃꯤꯡꯗꯣ ꯀꯩꯕा ꯑꯕꯣꯛ ꯄ꯭ꯔꯃꯣ ꯂꯨꯝꯕ꯭ꯔꯣ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯁꯤꯕ ꯀꯦꯖꯤ ꯑꯕꯣꯛꯀꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯀꯣꯕꯤꯗꯨꯅ ꯉꯝꯗ꯭ꯔꯣ ꯉꯝꯃꯤ ꯑꯕꯣꯛꯀꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯁꯣꯅꯤꯁꯦ ꯀꯩꯀꯩꯒꯤ ꯁꯣꯅꯣ ꯊꯣꯡꯒꯤꯅꯤꯅꯦ ꯊꯣꯡꯒꯤ ꯊꯣꯡꯒꯤ ꯀꯥꯒꯤ ꯃꯥꯡꯗꯅꯕꯅ ꯉꯛꯁꯝꯗ ꯁꯣ ꯍꯥꯡꯕꯗꯤ ꯀꯃꯥꯏꯅ ꯍꯥꯡꯉꯦ
ช่วงนี้สมัยห่าง นั่น เนี่ แต่ ย เราทั่วก็ห่างเรา สิได้ปิญญาลีเย่ โอปินจะเราทั่วปะโอ้อะโบโดแกโนโกบีเซก็ไม่ซาตาเรสิจูตรงนี้ก็ตา สิงจูเต้านี่จำพุทธจานี่ไอเดียมใจไอ้เดสิดิ อันนี้อีกอันหันมาเสียสิงจูอินะจ้ากันตรานะแต่สัมพุทธอินะจ้ากันตรา จำพุทธจานี่เย่ สัมพุทธปามเมบฮัลโหลฉลับปนินะปะอะคุยจูฮัลโหลฉลับนี่สัมพุทธให้นะปามเมได้หัวสิกันมวยนะฮะไอ้ทงนี่ไงจูไอ้ดิ สิจาระกันเนี่ย อ่า จาสิงห์ปอร์ไอ้บักโคบีทาบิริบมายามดิสิจาระกันไอ้อันน่ะเอกโลนพับบุ้ยระกันลานสุขอยนึงงามมาสิ งามมาซีนาบสุพับบุยปีรออะตัวบัวก็น่านาทาริโนตัวดิคังวีระบะ ข้างเกโนแม่มทาระปอร์คนนี้กันเนาะ อะตัวไฮเจอร์เก็บะอะบัวมณีปูร์ได้เลยบะเจลโดสัจจิวาเจลให้บุคังดีกว่าสัจจิวาเจลได้จ้าไม่อ้ามมาเลยกว่าใจนาวไม่อ้ามเลยกว่ามันนุ่งได้เลยบะไฮเซทุกไปอ่ะปนเทมันนุ่งได้ต้องเลยด้วยนี่ว่าอะตัวมวยเซมันนุ่งได้เลยอะไรเนี่ยอิงโคนกวยบะมวยนักกวยจะรีบไปอิงโคนกวยบะตัวตะกูบีท่าบะกูบีโดสามยังใครเนี่ยบะคุยแต่มาสิคุชินอะไรเซคุยน่ะคุยดีเจลมันนุ่งเลยมันตั้มมันจะทุกชิ้นใหญ่นะคุยแต่กูบีรักบะคุยน่ะไม่ยังไม่เสียบะสมเต้าใจตัวคังบีบะกี้น้อยมันตั้งหลักปีโรตัวกูบีจ้ายังใครขัดตั้งมาเต็งปังจากเกณฑ์กูบีจ้ายังใครปีรักปะเนี่ยบะสมนักกันกี้เบมังโกลิลิเกมตากูบียังใครปีรักไหมน้องก็ได้มาหอยกิสิดาอโบหอยกิสิดาบะยังใครถึงบลักปะเนี่ยบะอะอโบกิสรุปเอามาพังเนี่ยบะอันนั้นสัจจิวาเจลกิยมเจ้าตัวอะตัวเลยบีไปใจนาวสิงโดเจลนุ่งตัวเลยบีไปใจนาวสิงโดมวยน่ะทัจระกะมวยน่ะคุยคุทางแต่คุชินะปีรักปะเนี่ยบะสิดาอโบกิทำมวยแต่กะรีพาวีบะเกะให้บะให้บี มวยดูสิยามนุสีน้อยปอร์ไอ้น้อยสิยามนุสีada hena nusi belai tra kari haidun haipam gangdre nungai re เอาไอ้บอกสูนาว่าพาบิโรลานสุขเพื่อนงามมาซีแล้วก็โกบีสินะลงไปอาบมาเทงไอ้ลอยลงบีแล้วก็เอาหนังสาบิโรอย่างนงไงได้ไหมคุยซีเมทริสเนี่ยก็ซีหลักเสร็จแล้วก็สิแต่โกบียังเคยขัดคุสินะจะไปกี่เท่าเรามีจำปังทุกสัปดาห์นี้แม่มนุสู้คุยมณีปูร์ได้เลยบิริบะ relief center สิ่งสิแต่คุยกี่ลานเสกันจริงไงมามังแต่แม่มนะคุยคุบตนะคุยมาเต็งปังไปกี่จันนบีมาเลยขี้อดูลานเสเห็นกันจิลักมันมาราโมระก็ relief center ให้บริษัทก็เป็นกิจสายตะกี้สู้เลี้ยมปานะพังลีเจียงฮาวายเท่าทุมมาร่างกายนะพังลีให้บริษัทมายามกี่วัคลดมามีตาบันนี้อดูนะคุยนัตเสียงจังจรูปมาตำสิตดีตเสียง relief center สิ่งสิกี้เจ้าสิ่งสิตากี้ไม่เป็นสิ่งสิให้บริษัทมาตุงินะปีลักลีบักขระดูนะนิ่งบัดทุงนะนิ่งบัดถุงบัดอวยเดียให้บริษัทมาคุยนะหลักสับมาตำสิตาพังจาบันนี้อดูก็เหมือนแต่สู้มาคาตานะสู้มามังแต่ปังบิคีบัดดูไม่นะมาคาตานะปังบิลักก็ที่เฮนะคุย relief center สิ่งสิตาเฮนะมาเต็งปังอวยกันนี่ให้บริษัทมาสู้คุยสิ่งไม่ทริสิ่งไม่ก็ได้กี่ request ตัวจะแก่โดยนั้นนะมันนี่พูดเลยบิริบไปชนะสิ่งสู้ก็เหมือนอักตั้งไงบันนัตบิดาก็เหมือนนักขุดบิทิลละก็เหมือนนักการีปังแต่ว่าน้องให้นักขุดบิทิลบิบกิโมตาปุกเชี่ยวเจ้าไปชนะก็ยามันนะ relief center สิ่งแต่จัดละก็มาเต็งปังบกิจันนบิสู้มุขหันนะเขาดูละสิยามไปยามแต่ว่าขณะขจิกหลักแล้วก็การีปังไปยามน้องให้บัดมาพัมขุดดิ้งมักแต่มันนี่พูดเลยบิริ relief center สิ่งสิดาขณะงาซีให้บัดมิสิดากิดีมาปังแต่สุดต้องปังบุตรปังบิริอะโดงาซีให้บัดมิสิดากิดีสิ่งไม่ทริสิ่งเนี่ยไม่ใช่ทำจริงมันดูดี relief center สิ่งจัดละก็งามมาปังว่ามุขเขาละสิให้บัดสิ่งไม่ทริสิ่งไม่เคยทำจะแก่ดูก็ลานเสียสุปังแต่ว่ายาปนเตดู relief center สุเก่ากุมซีให้บัดไม่ใช่สิ่งไม่ทริสิ่งไม่เคยทำจะบ้าดูก็ไลฟ์มาสิบุยังบิริแมมนะสุเสียตัวบิรโมดูก็น้องมาได้ relief center สิดาการีกุมบ้า relief camp สิหลักปีแล้วก็มาเต็งปังบินิงบ้าแมมเลยตาสุสิ่งไม่ทริสิ่งทางแต่ดูมักเป่าให้บิโรคุยนะซูน number ปีจะแล้วก็ไปเป่าพร้อมจะมาตุ้งได้มาเต็งปังบางงามนั้นนะบางทีตานจะอาสุปีจะเกยให้บ้าพร้อมมาสิทำจะบุลอยนะไลฟ์มาสิเต็นเซนจารีแมมกูบียังใครปีจะเร่อมุกันนะครมจารีกูบียังใครน่าใหญ่เพลตาเลย